Houkhiba tang marida Tengnoupal District ke Leithou khulda Kuki khulai paiba singna Hatkhiba Meitei Naha Aduga Chatminnakhiba miyoi ama ngasi ahum shuba Assam Rifles na police da shinaraklaba matung police na Imung-Manung Da Shinarakkhre hiram asigi matangda press na phongba pau amana hai ngasi police na Imung-Manung gi miyoi singda sinakraba naha adude hairok part 2 bazar mamangdagi Laishram Rajesh chahi 13 apokpa Laishram Nageshwar kawi Laishram Rajesh Houkhiba tang marida Tengnoupal District ke manung chanba Leithou da Kuki khulai paiba singna tamtina Hatkhiba Meitei Naha Aduga Chatminnakhiba ni Laibak thiba thongdok thofom adu yodringai gi lambida Rajesh masa ngamlaktabadagi lehokhibani haire matam kuina langla langjin khangtana leidakhiba Rajesh ngase palelda leiba 13 suba Assam Rifles ke makhada leiba ahum suba Assam Rifles na Tengnoupal Police Station da sinarakhe madugi matung palel Police Station na naha ado Imung-Manung gi miyoi singda amuk sinakhibani haire Panba yabadi Leithou khulda Meitei Naha Kuki khulai paiba singna mihatina Hatkhiba thongdok adudagi nathoktuna chelaklaba matung hinghawbani haiba kakchingdagi naha amaso kamjongda leiba Assam Rifles na Imung-Manung gi miyoi singda sinarakhiba leikrabani